Halakꯑꯦ ꯉꯁꯤꯗꯤ uti asangba ꯆꯥꯎꯅ request ꯇꯧ uti asangba ꯏꯈꯥ ꯇꯥꯊꯣꯛꯈ꯭ꯔꯦ ꯑꯗꯒꯤ ꯑꯃꯦꯠꯄ ꯃꯣꯔꯣꯛ ꯉꯥꯔꯤ ꯃꯦꯠꯄ ꯑꯩꯈꯣꯏ ꯉꯁꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯅꯤꯅ ꯑꯩꯈꯣꯏ ꯕꯕꯥ ꯃꯃꯥ ꯍꯣꯏꯗꯤ ꯆꯥꯗ꯭ꯔꯦ ꯑꯩꯕꯨꯗꯤ ꯆꯥꯏ ꯉꯥ ꯆꯥꯗꯕ ꯁꯦꯕꯣꯠ ꯂꯩꯃꯥꯟꯕꯤ ꯍꯥꯎ ꯉꯁꯥꯏ ꯁꯤ ꯀꯔꯤ ꯍꯥꯏꯕ ꯀꯔꯤ ꯃꯅꯥ ꯍꯥꯏꯕ ꯁꯤꯁꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯍꯩꯕꯤ ꯃꯅꯥ ꯑꯗꯒꯤ ꯆꯤꯡ ꯍꯋꯥꯏꯇꯣꯟ ꯃꯅꯥ ꯑꯃꯗꯨꯗꯤ ꯁꯤ ꯆꯤꯡ ꯍꯋꯥꯏꯇꯣꯟ ꯃꯅꯥ ꯅꯠꯇ꯭ꯔꯥ ꯆꯤꯡ ꯍꯋꯥꯏꯇꯣꯟ ꯃꯅꯥ ꯆꯥꯃꯦꯠ ꯀꯣꯠꯄ ꯌꯥꯝ ꯍꯥꯎꯋꯦ Carrot. Hào. Carrot aluga. But mine will put how dry. Chinh hoai tôi là bậc nào vậy hả? Chinh hoai tôi thì em phải gì? Tôi lên được. Ai video sẽ khởi đi tiền dinh có khá cặp cái hay đi em sang vậy đó ngoài tiền hay bây giờ rồi Uti đâu ra rồi? Lâu cả. Hoi. Carrot mệt bớt chứ hoi. Cầu ô. ไข่ ข้าวมันเต็ม
khảo nó tao ạ. Chào yêu. Mình khảo nó tao. Nha. Cổ. Chào. Thành nhá. Ooti lo. Ôi. ꯆꯤꯁꯦ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯄꯣꯝꯗꯧꯅꯦꯕ ꯑꯗꯨꯗ ꯑꯩꯅ ꯄꯣꯝꯒꯦ ꯇꯧꯔꯝꯃꯒ ꯊꯕꯛ ꯑꯃ ꯂꯥꯛꯁꯤꯜꯂꯛꯑꯕ ꯑꯩꯁꯦ ꯐꯔꯛ ꯇꯥꯔꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯄꯣꯝꯕꯤꯔꯦ ꯑꯃꯦꯠꯄ ꯌꯥꯎ Kiknya sama. ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯗꯦ ꯑꯩ ꯆꯦꯛꯁꯤꯟꯕ ꯌꯥꯗꯦ Caraba. ꯌꯥꯝꯅ ꯁꯥꯡꯍꯜꯂꯣ ꯊꯣꯠꯂꯤ ꯑꯗꯨꯁꯨ Olha. ꯑꯃꯦꯠꯄꯁꯨ ꯂꯣꯏꯔꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯅꯧꯕ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯅꯨꯡꯉꯥꯏꯔꯒꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯗꯤꯁꯂꯥꯏꯛ ꯇꯧꯕꯤꯌꯨ ꯀꯥꯏꯅꯔꯁꯤ ꯀꯃꯦꯟꯇ ꯅꯨꯡꯁꯤꯕ ꯃꯦꯁꯦꯖ ꯃꯌꯥꯝ ꯏꯔꯛꯄꯗꯣ ꯕꯗ ꯅꯨꯡꯉꯥꯏꯕ ꯑꯣꯏꯌꯨ ꯄꯨꯟꯁꯤ ꯁꯥꯡꯕ ꯑꯣꯏꯁꯅꯨ ꯏꯆꯥꯁꯤꯡ ꯀꯣ ꯅꯨꯡꯉꯥꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯥꯕꯤꯌꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯤꯌꯨ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯔꯒꯦ ꯕꯥꯏ
ꯂꯣꯏꯅꯃꯛ ꯅꯨꯡꯉꯥꯏꯅ ꯆꯥꯔꯁꯨ ꯇꯨꯝꯃꯁꯨ ꯀꯩꯗꯧꯔꯁꯨ ꯀꯞꯄꯁꯨ ꯅꯨꯡꯉꯥꯏꯅ ꯀꯞꯄꯣ ꯀꯥꯏꯅꯔꯁꯦ ꯕꯥꯏ